Kaisampat lamezam leikaidagi thiba khangdana leirakliba Luwangthem Mukesh pu mari leinaba authority na numit nini fawbagi manungda mahaki langla langjin piba thiba ngamdrabadi mahiroi singgi oiba akanba khongjang changsilagani haina NG College Students Union gi General Secretary Thiam David na phongdokre Pharmacy ngasel lamfel pata leiba college asida paumi singa unabagi thoramda mahakna phongdokibani mahakna makata na haikibada chatliba tha asigi haukiba tang 13 tagi Mafam khangdana thiba fangdana leirakliba Kaisampat lemazam leikaidagi Luwangthem Gyanendra Machanipa Luwangthem Mukesh asi hauzik NG College da 5th semester tamliba mahiroini Mangkriba Mukesh CCTV footage kayada kadai fawba changki haiba khanglibani mahakna paikiba phone trace tawba matamda karamba mafamda fangki haibasi official paper thoktuna khanglaba fawba mahaki langla langjin ama fawba piba ngamdriba asi yamna laibak thibani Thiba khangdana leirakliba Mukesh mari leinaba authority na numit nini fawbagi manungda mahaki langla langjen piba ngamdrabadi mairoi singgi oiba akanba khongjang changsilagani haina phongdorakli Luwangthem Mukesh na mafam khangdana mangkibaga mari leinana NG College Student Union ge maikaidagi thamoi sokna nungaita phongdoksari amadi mari leinaba authority singna mangkriba mahiroi NG College ki Luwangthem Mukesh 5th semester kaiba mahiroi asibu athuba matamda uthopinaba mari leinaba authority singgi pukning chingsinjari amadi nungaita phongdoksari mahiroi ama mangkiba haibasi satra singgi kunaida amangba ama chauna purakani authority singna mari leinaba authority singna athuba matamda puthopinaba ningsingjari masi NG College ki Student Union ge maikaidagi Peski now sing Kojari Maramdi, Numit currently among the Mankriba, Kaisampat Lamazam, the Kaida, Luwangthem Mukesh, NG, College, 5th semester, Tamdiam Hiro, Shibu, Marie Nava authority sing now, Nigi Marunda, Marie Mapong Pukina Hajari, Amadi, Masida Pukida, Taragadi Sata Singu, Kanba Kunjang Sankan, Navagi, the Maktasam Sajari.